JK wanted lauriba narco terror operative hari. How keep us any hena Habangam than Leraki Batam Tiraba narco terror operative state investigation agency SIA Srinagari part and Zaman Kashmir police na Fundokri. SIA gi Wangang Reman Fundok Pigi Matung in the part of narco terror modulamiki operative Adugi Maming Abdul Rashid Badkawi. Kathangba Kashmir gi Pulwama district ki manungsana laiba Padgampura area dagini English ngani ga kungani to register tawkiba narco terror gi case amaga mari lainana mak phaba na hena phungtu dun wangang loiduna haki case asiga mari lainana hausu power phaba 21 masing ahum sure hari amarom dana Narendra Modi laklamdai BJP Phungyar mandal gi member sing thaupu bayawna paktak na resign to create Manipur mangan na basin mada forest department ki khut chaw na yawi lawrem mam nganbi Manipur India da tilobadi ingaw ngawri Manipur mangan na basin mada forest department ki khut chaw na yawi hena apun Manipur kan be imalup amkil gi president lawrem mam nganbi na phongokre haribu aphamasi lai inkol gi khunjasna khulasibu kanana ba sangchilibu khongjang na saru yaraduna phongokibani khunjasna lai inkol sangchilibu khongjang adu sagoladuna tuan belup taragatre ki mitsing yauna chatakiba wakat miphamudru saru yaraduna amkil gi president lawrem nganbi na hai matamam da lai inkol da leprosi amadi tb laina naba sing lairami adubo haujikti akhang hai doctor kya thulaktuna laina si tamna fagalaktuna miyamna kinaraba laina si muthatpangam khrabani Matam kaya ki mamang di laina si nai hai tuna tonga na inthok laga thambi badagi mafam masida khunda laita dun leraki bani kumza English nga maga samapan nga nifu gi matam digi Manipura India ra tindringai digi matam masida mafam masida khunda ra laklaba yalo misingbu mafam masida gi tanthok na bohona rakliba si miyam na yaba ngawroi matam adugi palamba lengak MLA minister singna land allotment pidana panglai le lamba si Manipur si India gi phibanungda sanglubadigi ingaw ngaw butong tori hawra pham kawdigi pomon onduna sel khakta maksar gi hingani haina khanba migi masing yam khalakpadigi ngasi lai inkhol awawa sinangani magna hai reserve forest Kuki sina khunda laitara ko popi thaban sing thaba kya tori basidadi India lega amati Manipur lega tumina usinadra leiba madi kariguma matamda khangdabagumna leiba sile thibani Manipur magna basin bada forest department gi asaw basaruk yaw haiduna forest department swon badigi Mathau ningthina tawdabadi aswebe kya thulakpani kanglon chumna thabak toroktaba amadi Manipur lenga na su yengsindabadi lengjal manadaba kya si ubadi India lenga na khudong sabla rokpani khangbam thui lai inkol su kanana bai khoi puna lengjal manana lemina saidi nakalamuram na lai inkol gi khunja kaksing tabam hai matam sang na English singa ni ga kunga manga di lai inkol gi thawdo si sarak sahing naraga lakli adu handa khangudana lai inkol bu eviction tawna bu honara kodigi yawo shawapani Lai inkol muthana bokhona beginning de kanagumma miyoy khana lam khopsi laga leibani haina aran bo apung kya phungdor ri siyaning de karigumma aran ma tawkiba mataleki lai inkol muthana ba yaroi haba aset pa phirep leptona makhatana khongjing chingana ki ngasi gi khongjing adu saru ya ki ban lup sing adu di amke nupi samas tami singni nongpok lenga apun manupi lup nimpal thobal district united women's development organization Isal Querambal no Pikaithil Semwa Sakapalu Querambal Pawai Bima Kaithil Vendor Welfare Union Masalai ma UPF NIPCO Mapi Council Kada Ampana Singmani Hadi Panam Pausik editorial Thamsari Umang Kok Laga Popi Tabasing Atuba Logi Serak Pangansi Manipur Gisingila Maru and Kuki Singanam Taba Kun Singi Sing the Parks and a Popi Tana Bohona Bamadi Tavi Yanaba Semgalakadi Sterasing Umang Wamang Paksana kokthokpadigi lamda masigi tampaki lamda lairiba miyam da awaba madi kudong sadaba kayamuk mayunagati adugo umang paksana singi lamda pungko kokthorakibadigi tampak tada nataba singi lamda sukma hoksagi khal kairakpagi mami saw taba horakramani amaramna Manipura amuk thokhidraba thagdok sing tholakpagi saruk amu oina hokhiba numit September gi sat mapan gi nongalamdaida pung khara nong subada Imphal East ki manungsana leiba sabungko khunau santi khongbal thamna pokpi sabungko khunjaw amati laikot khul sangma ngammi sangba lambi yawna maphamadugi khul singi yung kayam ising Thomsin Kibadi, Kudosa the Bakiam, Mioyana, Mayuna Kibadana, Kulsing Adugi, Nayo Pukri Singing us, Mahan Kibagaloina, Lopom Kiam, Ising Tumzinduna, Ama Ada Tokibagi Pautan,
oirakliba lamdam asigi mahoksa gi phibam da akaiba pirakliba sigi achouba maramni state asigi singgi lamda umang kokthokga popi thajanbagi thawngsa tharakpadagi ni haibisi ngasigi lamdam asigi miyamna ikhangna khangnari Nakalamaramda Manipur gi singgi manung hanjinba mafam kiyagi umang kokthokga popi thabagi thabaksa thabadagi hendoraktuna state asigi tampaki lamga tainaba kogi taba khul singgi saruk singda paksana popi thariba singasi ngasigi mafam aduga naknana khundaba khunja singna ipong phongna mitna yengbada unariba singasibu ngasigi state lenga ki madi lenaba department singi miyoi singna karisu Thawa sadana maning tamna popi thanbagi mawongda laibigi mami tarakpadagi lamnamasigi miyamna maikai kyadigi pienda phungdok narakpagi pauta naraklibasida ngasigi manipur lengana tumina lesin sungmada pamandi maramdi haukiba haibadi state popular government lairingi maru oina matamadugi CM oiramba N Birena war on drug ki thaurangi makada state singi lamda popi thariba sing paksana mohanbigi thabaksa tharamlabasu ngasigi sahi ani helaba manipur gi irang hek lakpa horakpadagi war on drug ki thaurangda mangam sangandabadagi maram oiraklaba natragana state asida haukiba kumja English singaniga kungo humdoigi me ohungi matungda India gi Union Home Minister na matamadugi manipur gi CM da state singi lamda India gi Home Minister na yengsinge duga tampaki lamna CM ni yengsillo hakibadagi manipur gi singi lam maru oina Kuki na khundaba singi lamda ningkha tamna popi tharak labra haibigi ong kayamuk lamda masigi miyam hangnarakli amabu oiro manipur amukta oikidriba mong kayada mausagi khal kaitharakliba sina maram oiraga maram sadan isawi khudong thibak nangba horakpagi horakpamdi state singi lam ayambada paksana omang kokthokga popi tharakpadagi ni haibasimadi kakpa yararoi maram aduna ngasigi manipur lengar ningkha tamna Kuki singna umang kokthokga popi thariba sing logeba Cheirak Phunganaba umang kokthokga popi thaba athubada thingba sungani khalheba pana pauksigi editorial myam thamjari Manipur ki irang asida masa matanda sijabigi thawdoksing hengalagli Dr. Sambo Gonmai Haukiba kumja English ngani ga kungo humdoi gi me ahumdigi tholakliba irang asida masa matanda suicide tawduna sijaba madi suicide tawna bo honaramba thawdoksing hengalakli haina health services ki director Dr. Sambo Gonmai na photokri haribo apam asi changing the narrative on suicide haiba pauzalda national Mental Health Program National Health Mission Manipur Amadi Directorate of Health Services Sinduna Pangthokiba World Suicide Prevention Day Thoram Phungdokibani College of Commerce DM University ki Utility Hall Pangthokiba Thoram Dr. Sambona Makhatara Dunhai Malem Goina Sahi Mada Miyoi Laktari Alom Suicide Tauri Masida Manipur Yoina Miyoi Manga Taruktagi Hetada na Yauri Suicide Tawi Yokalun Hal Singdi na Harol Sing Yam Heli Masagi say Taraga Mangadagi Yanka Mapan Power the Lady Nahasing Awa Sitting Kang Lamtabadi Palm the Bataldok Sing Tolopani Kanaguma Miyamagi Mawong Matauda Ahong Malaktuna Tupak to Pine Abamadi Wakal Swantana Labor King Naravadi Maku Ningtina Counseling Pivigi Matotai Angang Sing the Sahan Wata Season Duna Zai Tang Kim Huta Pazaboy Wakal Tahanba Warak Pamadi Sana Kunabiki Lambida Tazin Sangi Masina Society Wakal on Pokande Nakalamram the Langis I think Nangliba ITP Singi Wakal Swantana Bamadi Relief camps in the medical team Sing Sayola Mad Ani Natragan Ahumnak Taduna Counseling Pivigi Tabak Sataduna Laki Nasi Pangtokiba Thoramadu the Family Welfare Services ki Director Dr. N. Hemanta Kumar, Health Services ki Additional Director Dr. N. Bino, NISM Manipur State Mission Director Dr. M. Dinesh Amadi, College of Arts DM University ki Principal Professor Sugolsem, Lansian Manasing Musarugaki. Tentang nasum na mayam na thamjaram ge duga house ko ina di mayam pau matan sa lusinjara ge masum makata ba no update mayam pu ngai mina sen channel sige makeri gi mang pham makata thamjari makata ba no update mayam pu ngai mina se